MP Ojabi Molna Thamlakpa statement Amadamuk Quigi Faibak Chow Ikaida Changlu Badu Buffer John Lay Late Kanganabani issue Kananaba Mihut Singh Pukchel Singh Topira O Haidana Ojabi Molna Sumuk Thamlagli Hazik Tham Kriba statement Dumakta Quigi former Chief Minister Maknasu Dumak Panbani Habidi Magi statement Harba MP Amana Mahagna Changlubada Tinga Pamatamda Haidi ngasai boat kadringai mamangda mahakna ngangamba statement singduga maduda changluba matamda haidi thabak oina karigumba amta onthokpa ngamdaba just phone call amada adumak panbani English khara ngangaga khotlaka haibagi statement amasu dumak akhoi thengnase masigi matangdadi sida akhoigi Ojabi Molna thamlaiba statement si gi matang khogi buffer zone thamba zone lei leite khanghanabani ka haiba statement sigi matangdadi Oja Shanta Kari Kamaini Yingbe statement ayoje hajaidone masi political statement ngata neba prajana haraunaba yengoto noina thajadana vote kan gi nupa do kem tongomdre na unna bo hone yamana ade amana mo ngai mana ngangi wa do relief camp da hanjalan ba chochanpur lambi chatpa yahan ba mayam mana political campaign da statement am pi ba sham lui ba hojiki thaina gi matam do natre ba mana adu ngangi bne habdo Azike akoina sigra na kauthoki bna teba sidi print oina ko media print oina social print oina loi leho webo ko se aina ngasi ngang si aina ngasi sidai da phamma ga ngang se ai UCM gi secretary general moina ko mase ai gi personal ideology de hena UCM gi UCM wakalon di sini na mo UCM secretary du swai ngang me na hai bagi angle masum chakhi doine aina UCM secretary woi doi se tamama hai se chahi hum ne ba chahi hum lo ga mi atopam na mu secretary woi ne ba ko ma ga ai ga ideology manar ta ba ya ba to UCM gi ideology di aina ngam ba to print no chakhi ne ba aduna political party is samane ba ko Ojabi Mol na ngasi ngangira hayeng Haripriya na ngangira hangchit kana no man ngangira magi political ideology ne na chakhi dori ne ba ko aduna masi miyam na thamamba magi image se party gi image oina sum uri ba aduna akoi miyam na se akoi miyam se kitang politically conscious oi bagi dakar do yam chauna leiba ani sina ngangi se leader ani na ngangi se oibe abani na traga oibe adabani do hairaga khallaga akoi na moigi madugi wahi dugi exception hai tare akoi wakhanda madu bo koi yaningi na tra yaningde mana hayak pasi da koi tausi na tra tauroi de se prajana lepkadam ne bako ihu lebe matam da bo akoi na organization amoina mi kauthok se am live wane ihu du da miyam gi sentiment lebni na ihu lei taw matam sida di reality ama focus tawre ba aseng ma pot se kaino ma ha ba taw ngam mak se kaino ma ngang ga taw ngam de na hosik phongam de se kaino masi akoi nomai kapna dre lambi chatpa yabagi phibam da lere hosik so dum khar dum chatna hi lambi se ko security na phasangak selaga dum chatli khara da sidai da objectionable oiba mongda akoibu sigi phibam da thamako se kai no gai se prajana khanbam thoeba mamde politically hariba leader se kayamuk active oi natraga oide oga mana ngango potsi kadai bo implement tawre tawde se amana magna ngangi bado kauna ba atopa angle da mayam ama ilakpa dawna tawre hose ko adai amana mu ngasai sarkar lauthokhi bagi pen da bagi mathakta ngasai gi kahani ko somna kandagi leader ama khoigi general election da MP election da leader ani mangba se yamthin mange ba somda akoina leader ani do moina khalam do se leader ani do akoi party gi oina karam ta di akoigi political pressure se khitang di leiram gadamni adubu akoigi ka gi damni na opposition da leigram na akoi somda sarkar se mangamakta thabak tawda pangak tawa adigi central minister singa moiga coordination talakpa si factor mayam ne ba ko adu si mayam je political factor atane adu si jing si yenga kanda masagi buffer zone level leitaba habisi hojikti launaba matam natre nakan ani na opposition jumungai kano su ruling gi leiba kambu se hojik hoi ruling government budi leite do ta so central BJP ga pullaga chaliba kambu sina buffer zone gi wafam je moi ani launaba gi mahuta kari maram gi buffer zone je hojik continue tawraga thamino habise moi ni explain tawbam thoeba ani mak chamana na equally responsible oi hai tare ko equally responsible oiba responsible oiba se responsible oiba matam sida masi aigi responsibility nate adagi amana masi irai lai thabak nate mana haisu ngamdri sine na utna bado akoi da prajada nungai ba khar wale yam se na ko adui mohta hojikti sarkar su leitrabu mani ko aduna team ma sembi raga ko MP ga
kenoga ruling state ka yanada basi ya mangje khoi da ko MP FC Delhi de chalaga mana toan ba angle da finance ki lobby to ba economy ki lobby to ba political lobby to ba si to gadam ne hojikti moi na ngang na ri mayam se ngasai gi khoi gi block ahum le bi da block ama gi di MP bau lai trab ne ko kuki gi MP lai te bau se ko aduna leitrabnina saigi state sigi maitai haiba sidaida saigi maitai amadi nagagi MLA malai se sorry MP ani lei sida ko akhoi si unified manipur amagi dama khanba adugumba political kanoni entity ni aduga akhoi sugumba kanogi buffer block se akhoi pamde manipur se amang tang oina leiba pame ha se MP ani sina Delhi da lobby taw gadam ne ba si buffer se lokthok na ba ko swaida amu Laiwa BJP kamusina moigi political party central leaders da through moigi kayani moi prabhari adagi secretaries then president moi da lobby tawaga union home ministry da moi na takkadam ne masi matam aten madanga mannaba honaba se opposition gi MPC khaktagi kanona te daita na te ko aduga ngasai gi sigi lairiba kanosi khaktagi su BJP khaktagi su daita na te masida party gi adagi party president gi party gi worker mayam gi masi mayam se akhoi kainobagi amarom da yeng se ba ko akhoi kainobagi kanona political party natraga moigi youth leaders da wanga po matam da moina always political oina ngang isina kai aduga CSO ga praja gi site gi na kaidobagi mase akhoi gi apam boina hari se kai ani se apam ga political issue on thokpa se kar khenab leiba ada congress gi youth leader BJP gi leader adagi kano BJP president BJP gi secretary sing moina moi organization sina ngang po matam da na always political oina ngang ne ba congress ul ngang bi ai natraga hana palama government ngang bi ai ado CSO sing na ngang ko matam de madu reality da sa ye akhoi gi apamba miyam gi apamba buffer zone je lehining da boina ngang ne ba but khwaidagi interconnected oibadi political party ne ba ko aduna political party na moi gi manung da yawri ba tribal blocks sing duga tribal entities mayam duga punmi naraga moina wari sanaraga na masi buffer je lokthok pada leading role je moina hana lobum thok ne ba ado moina lobang amakta da gi CSO involve tor po ne ba ko aduna congress ka BJP ka NPP ka NCP ga dagi ngasai MPP ga moi mayam segi oiba commitment nama including every community yauba commitment nama dakar oi ko masi commitment je political parties ina ngasai kayani people gi oiba mandate ama hai tare sigi matang da mandate ai election gi nataba sigi matang da lobungam da dagi mase moida politically hunna bagi pot phangi ne ba election naksalak kunina he nasu hunna rakani helakani se exing ngasi gatang ngasi ri kisi gatane uri se hayang wai di punar ko bo yai ko moi youth sing onjan na mamang nu yam ure ko koi khanar pe ai chaina pe ai aduna mase prajana logada ba phirep ne noi ani na ngangi do koi taning dre adagi praja gi ado yengma matam da kai maram gi moi gi party gi member sing na party gi member gi card paiba mayam na kai maram gi moi gi ngasi bauda political party sing sida chithi am ta idna memo am ta pidna buffer zone le yan noina party member na block na adagi party gi kanona mandal sing na moida chithi am bo igibla ibra moi gi leader mayam na ngang ga tang yaraga moi taraga chalaga kuba kubu si chumbra political party gi wena ko CSO sing na di to an no political party leader sing unadana ima sing na mayum chatna takna dana leidna ko MLA mayam gi mayum chatla takna noi phirep ama loro ga hai je CSO sing sina ayamane ba tawri se ko aduga party gi mandal sing gi role se kya u phang de ba aduna masigi pot se moina ngangnari ba mayam je party gi mandal sing sina moina active oina miyam gi apam ba je mandal level da gi pukhala ko matam da member level da gi pukhala ko matam da sigi ngang je khara han gi ne ba reality da chat ka do ne ba se aduna reality da purak pa gi tangai pheda se am chauna lei aduga ani sina puang ngang ma se akoina sum taraga akoina BJP gi ne akoina chumme khubak sum kuba congress na chumme na moi sum khubak sum kuba marakta sum lai taragadi akoi ngasai gi thuna awa ba kokpa nata economically survive tarok gi chang do yam matam yam thin chang gi ne na